ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯝ ꯈꯥ ꯂꯩꯔꯛꯇ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ ꯃꯍꯥꯛꯁꯤ ꯃꯌꯨꯝꯒꯤ ꯗꯂꯥꯟꯗ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯅꯅ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤ ꯗꯣꯛꯇꯔ ꯑꯉꯣꯝ ꯔꯤꯇꯥꯅꯤ ꯃꯍꯥꯛ ꯁꯤꯅꯤꯌꯔ ꯁꯥꯏꯀꯣꯊꯦꯔꯥꯄꯤꯁ ꯑꯣꯏꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯌꯥꯏꯁ꯭ꯀꯨꯜ ꯆꯤꯡꯉꯝꯈꯛ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯏꯁꯇ꯭ꯔꯛꯆꯔ ꯃꯥꯡꯍꯜꯂꯣꯏ ꯑꯃꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯥꯛꯂꯤꯕ ꯃꯥꯔꯆ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯀꯅꯤ PDA ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒ ꯃꯁꯛ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯃꯉꯥꯅ ꯁꯥꯕ ꯃꯣꯅꯤꯇꯔꯤꯡ ꯑꯦꯟ ꯁꯨꯄꯔꯚꯤꯖꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯨꯠꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯔꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯅꯕ ꯁꯦꯝꯈꯤꯕ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯉꯣꯝ ꯎꯇꯝꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯁꯤꯗ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁꯨꯅꯟꯗꯥ ꯊꯣꯛꯆꯝ ꯑꯃꯗꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ GAD ꯀ꯭ꯂꯥꯔꯥ ꯀꯣꯁꯣꯅꯤ ꯐꯤꯃꯨ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤ K ꯁꯁꯤꯀꯥꯟꯇ ꯁꯔꯃ ꯑꯃꯁꯨꯡ PDAꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯏꯟꯖꯤꯅꯤꯌꯔ 1 ꯉꯥꯉꯣꯝ ꯗꯤꯂꯤꯞ ꯃꯩꯇꯩ ꯌꯥꯎꯔꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤ ꯔꯦꯗ ꯂꯦꯟ ꯑꯁꯤ ꯍꯥꯟꯅꯒꯤꯗꯨꯒ ꯃꯁꯛ ꯃꯑꯣꯡ ꯄꯥꯛ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯣꯔꯤꯖꯤꯅꯦꯜ ꯁꯇ꯭ꯔꯛꯆꯔꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯅꯧꯅ ꯁꯥꯒꯗꯧꯔꯤꯕꯁꯤꯗ ꯁꯤꯖꯤꯟꯅꯕ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯧꯔꯤꯕꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯊꯣꯂꯣꯖꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯇ꯭ꯔꯛꯆꯔ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯌꯦꯡꯁꯤꯟꯒꯅꯤ ꯂꯣꯏꯅꯅ ꯅꯧꯅ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯅ ꯌꯣꯔꯍꯥꯕꯅꯆꯤꯡꯕꯗ ꯁꯣꯛꯍꯟꯗꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯆꯥꯡ ナꯏꯅ ꯑꯦꯄꯣꯏꯟꯇꯤꯡ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯝ ꯑꯣꯏꯅ GAD ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯗ ꯄꯤꯈꯠꯀꯅꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯃꯗꯤ ꯂꯩꯍꯟꯗꯅꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯍꯦꯔꯤꯇꯦꯖ ꯑꯦꯛꯁꯄꯥꯔꯠ ꯑꯃꯗꯤ ꯂꯣꯀꯦꯜ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯍꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯁꯇ꯭ꯔꯛꯆꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯁꯣꯛꯍꯟꯗꯅꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯦꯔꯤꯇꯦꯖ ꯀꯟꯖꯥꯔꯕꯦꯁꯟ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ GADꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ PDAꯅ DPR ꯑꯃ ꯁꯦꯝꯕꯒ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜ NECꯗ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 2019ꯗ NECꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯃꯇꯨꯡ ꯅꯧꯅ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯄ ꯍꯧꯔꯛꯄꯅꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ MS ꯃꯩꯇꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯤꯃꯤꯇꯦꯗꯅ ꯇꯧꯒꯅꯤ ꯅꯧꯅ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯁꯇ꯭ꯔꯛꯆꯔ ꯃꯥꯡꯍꯜꯂꯣꯏ ꯑꯃꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ PDAꯅ ꯊꯥꯒꯠꯈꯤꯕ DPR ꯑꯗꯨ ꯀꯝꯄꯣꯅꯦꯟꯠ ꯑꯅꯤꯗꯅꯤ ꯑꯍꯥꯟꯕ ꯀꯝꯄꯣꯅꯦꯟꯠꯗ ꯒꯦꯁꯠ ꯍꯥꯎꯁ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯝꯄꯣꯅꯦꯟꯠꯅ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯔꯤꯁꯇꯣꯔꯦꯁꯟ ꯑꯣꯐ ꯑꯦꯛꯖꯤꯕꯤꯁꯟ ꯍꯣꯜ ꯒꯦꯂꯔꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯗꯣꯛꯈ꯭ꯔꯕ ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤ ꯃꯊꯪ ꯆꯍꯤ ꯏꯪ 2023ꯀꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯌꯥꯎꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ PDA ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯖꯤꯅꯤꯌꯔ L ꯗꯅꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤꯂꯣꯡꯒꯤ ꯂꯩꯇꯨꯝ ꯈꯔꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯔꯤꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯅꯅꯕ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ PDAꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ NECꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13.3 ꯆꯪꯅ ꯑꯃꯨꯛ ꯅꯧꯅ ꯁꯥꯒꯗꯧꯔꯤꯕꯁꯤ ꯍꯥꯟꯅꯒꯤ ꯔꯥꯖꯕꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯔꯥꯖꯕꯔꯤ ꯁꯤꯗꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1938ꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯁꯨꯔꯆꯥꯟꯒꯤ ꯃꯇꯝꯗ ꯁꯥꯈꯤꯕ ꯔꯥꯖꯕꯔꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯁꯦꯝꯖꯤꯟꯅꯅꯕ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯥꯖꯕꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯗꯨꯅ DPR ꯁꯥꯅꯕ PDAꯗ ꯈꯪꯍꯜꯂꯛꯈꯤ
DPR ꯁꯦꯝꯗꯨꯅ Art and Culture Department da tharaba matung NEC da amuk thaki project report asigi matangda NEC Art and Culture Department amadi PDA yauna punna mifam pangthoklaba matungda semjin sajinbagi thaba asi kumza English ngani ga kun gomdoiya March kun gani thura ayaba pirakhibani haina su phongdorakli magna makha taraduna Art and Culture Department gi makhada PDA na implementing agency oiduna semjin sajingedoriba Rajbari sigi matangda yum asida leramba sijinaba yaba polamsing sijinaduna mauksagi saktamna thamnaba Art and Culture Department na khangalakhiba lekhi masigi matungina haukiba September 13 dagi Rajbari asi sidokpa hauduna tha asigi nipan phawba Shibigi Tabu Sataki, Yumasi Semjin Baga Madi Laina Kumza English Singaniga Kunganito, the Archaeological Survey of India Gitimama, Delhi de Gilaktuna Yumasigi Sapsaba Mongi, drawing a du Yanga, Semjin and Navigitaba Satavaneri. Yumasigi Foundation Ship Manghandana Tambagi Matata, Sejanabayari Batong Tonawamadi Masak Maral Sing Ningtina Tamli. Aduma pumari lainabasing na yum semjin bagi thaba asi lepkhina ba hairakpana restoration wa asigi matangna semkibi inquiry committee na yengchelaba matung makhata na semjin sajin bagi thabuk sa thagani hainasu assistant engineer L Daneso na makhata na photokhi amaromda Rajbari gi structure sidokpa amadi semjin bagi thabakti yawri ba Imphal East ki Yumpok gi mystery Laishram Sundar na phongdorakpada sai marfu helaba Rajbari gi phiba masika hena sokchilambana maram moiraga yum asishina bohona budo kudong sadab kya thinaki puna mystery tarana manual oina tapna yum asishibada numit tarani hena sanki ahan boina September 13 yum asigi tin hana siraba matung ugi floor sidok pawki floor da thariba using sumjabgi mathakta yumbi singsu ayamana sumjaramduna lawu yadaba kya yoromki phaklangi saruk sinba honaba matamdari mapam ayamada kintaraktuna haujuk oiriba phiba masida lakhibani yum asi shiba matamna yum manungda polam amata leramkidi makhata na sizinaba yagadaba polam sing maru oina thongnau yumbi amadi tinna singba sing ningthina thamli haina sumangna phongdorakli panma yabade Manipur gi puari da mayek lana lehorakadaba kumza English ngamaga samapanga nifuga mapanda matam adugi Manipur gi ningthaw Buddha Chandra Maharaj pu Rajbari sida house arrest tawduna thamlaga India ga major agreement gi khuyak pinakhibani Pangal Khunai drug ki mayokta lay MFO lamda masida layriba naha kya buni sagi ipakta laisuduna society sibu manghaliba drug asi mapung panu muthana bohona kigani Bangal Khunai su drug ki mayokta lay haina Manipur Federal Organization MFO ki Information and Publicity Secretary PSG All Hussein Thatorak Pachirola mada makhata na sufungdorakli Tentang na sumna miyam na thamjagi duga hausakoi na di miyam pau matanga se lusinjage mas makhata ba no update miyam puna ngai minasi haini su channel sigi maikiri gi miyang pham na makhata na thamjari makhata ba no update miyam puna ngai minasi